Housing Union Government ki maikei India amasung Myanmar ki leiramba free movement regime adu loisin kilometer lising amaga satruk hena sangliba India amasung Myanmar ki border oiriba jaga asi mafung fana thingzilani haiduna border fencing kumang yamna chawsin kre border fencing asi hek loisin kibaga mapangal yamna kalamba lup kaya ama ikang khangawdana mapangal khangson sontorakrani aikoina ningthijana maming fawba khangraba aikogi Manipuri chingnu manungda leiba mafam kaya amada chawra machine kaya ama mapalamdagi lepa leitena thawjilaklagani resource kaya ama kot pawraklagani matang sida hangjaning liba wafamdi kothorkadoriba resource kaya sing adugi mapusi kana oigedoribano chabada hawudaba hakchangda machi oigedaba matong singna Delhi da pukhraga lemhobu maru marangumba sina state amu insinduna thamlamgadoribra mayapurna makpu anaba video mada amukka hanna taram nokjari hauzi Manipur da thokliba irang asina maram oiduna Paite Singi maikedi yamna kana Indo Myanmar ki border asibu fencing tawbiyu haiduna Union Government yamna kana taksilli Miyoi kaya ama thoraktuna makhal makha kaya ki oiba ihausing hauduna demand asi lepa leitana tansilakpadagi ikang khangawduna Union Government ki maikedi free movement regime loire haiduna lauthopa loinena hanadagi hauna sathaba horokpa border fencing asisu mafung fana tawragani haiduna amuka lauthorakli matang sida hangba yaba wahang amadi aikoi maitai singna ikui kudringaida yamna kanna taksin kiba tham kiba demand singi manungda border fencing haibasi yawbanara ihan hana masi tawrakli basi natragana masi India government ki oiba tonganba lalong amada matam kuinedagi pamjana lakpa thabak ama oidiba jala hauji Union Government ki maikaidagi free movement regime loishinba amasung India amasung Myanmar ga tainariba border fencing tawba sida yariba masibu taramna okpa amasung demand tawriba lamsing asina Manipur Assam amasung Arunachal Pradesh ni Manipur hairiba state asigi oina yumthang aduna leiriba Myanmar hairiba country asigi leiriba fibam asina maram oiduna miyoi kya hama chaksilakuna demographic change porakpa leiramba history sing distort tawrakpa amasung cross border terrorism asibu thingnana bagi damaktani Manipur gi maikedi free movement regime loishinba amasung border fencing pamlakliba sina Assam hairiba state asigi oina mafam aduda leiriba lalolup sing alpha ulfana singba lalolup sing asina border ningthijana khadaba sigi khudong chaba lawduna Assam gi leiriba leina asigi mayokta thabak kaya ama tawduna amuksu nantoknabagi damakta border sigi khudong chaba lawduna Myanmar da amuk sansinduna leiba Assam da amuk halakpa amasung Myanmar gi khutangdagi makoina sizinariba kholai sing asi lawraknaba amasung poraknabagi lambi ama oina leiriba asibu kakthatpa pambadagini Arunachal Pradesh hairiba mafam asigi oinasu hauji Myanmar da thokliba irang asina maram oiduna chensilakliba kaya sing asrigi saiteng panglibani aduga Union Government ki maikaidagi border fencing tawnabagi damakta laukakliba khongthang asigi mayokta lepliba sina aikogi yumthang naduna leiriba Mizoram hairiba state asiga Nagaland hairiba state ani asini state ani sigi maikaidagi khongthang asi Yaningdabagi phongdokliba maram asi ihan hanbada hauji leiriba Mizoram gi onasu makogi zo community asi India gi manung chaliba Mizoram hairiba state asisu tai aduga yumthang naduna leiriba Myanmar hairiba state asida su leiri border city kona lakpani makoidi hanadagi hauna punduna leibani sini Nagaland gi oinasu Nagamiyo sing asi Nagaland hairiba India gi manungda leiriba state asida khakta taba nate masigi hek thangnaduna leiba Myanmar hairiba mafam asida su makoigi community gi miyoi kaya ama khundaduna leiri maram aduna makoigi oina leiriba culture gi amasu hanadagi hauna leirakliba historical gi oiba mari adubu tattanabagi damakta border fencing asibu khaningdribani makoina phongdokliba hanadagi hauna punna leibinaraklaga border lakpadagi makoi asi setokhigadawre haiduna thamliba wafam asina khaktara makoina aduki matik yamna border fencing asida yaningdaba fawribasi Myanmar hairiba country sida maitei hairiba furup asigi miyoi kaya amasu leiri adubu ngasi makti maitei gi maikaidagidi border fencing asi yariba makai thuna tawbiro haiduna yamna kanna khongjang changsilli matang asida wafam amakak thamjage ngasi aikoina North Eastern state haina khangnariba India gi mafam asi British rule laktringai amasung makoina chatringai gi matam asida India gi saruk oina hanadagi oina lakpasu yawi oidebasu kaya ama yawi British na India thadoktuna chatkadawre haiba matam aduda India gi saruk ama oidana tongan maning tamba country ama oina bagi damakta ihau hauduna lakpa mafam su yawi British na India thadoktuna chatkraba matung
ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯝꯂꯛꯇꯕꯗꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯕ ꯄꯥꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯥꯟ ꯍꯧꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯨꯞꯁꯤꯟꯕ ꯉꯝꯗꯅ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯂꯤꯖꯝ ꯑꯁꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯃꯄꯥꯡꯒꯜ ꯏꯀꯟ ꯀꯟꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯛꯂꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯗ ꯆꯨꯞꯁꯤꯜꯂꯨ ꯌꯥꯗꯕ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟꯠꯁꯤꯡ ꯑꯁꯤꯁꯨ ꯅꯝꯊꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯉꯝꯖꯕꯤ ꯊꯥꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛ ꯍꯣꯠꯅꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯈꯛ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯃꯛꯇꯤ ꯅꯠꯇꯦ, ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 90 ꯌꯥꯡꯈꯩꯒꯤ ꯃꯃꯥꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯆꯠꯊꯔꯛꯇꯨꯅ ꯂꯥꯛꯄ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯒꯟ ꯀꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯎꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯏꯟꯗꯤꯌꯥꯗ ꯆꯨꯞꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯂꯤꯖꯝ ꯑꯁꯤ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕꯁꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯥꯏꯍꯧꯔꯤꯕ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯊꯣꯏꯗꯣꯛꯄ ꯔꯦꯖꯤꯁꯇꯦꯟꯁ ꯃꯨꯞꯃꯦꯟꯠꯅꯆꯤꯡꯕ ꯑꯁꯤ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯗ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯔꯦꯖꯤꯁꯇꯦꯟ ꯃꯨꯞꯃꯦꯟꯠꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯗ꯭ꯔꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯔꯦꯖꯤꯁꯇꯦꯟꯁ ꯃꯨꯞꯃꯦꯟꯠ ꯀꯜꯂꯤꯕ ꯑꯁꯤ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯃꯨꯞꯃꯦꯟꯠ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯦꯟꯁ ꯃꯨꯞꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯝꯊꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨꯁꯨ ꯏꯟꯗꯤꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯆꯨꯞꯁꯤꯟꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯕ ꯄꯥꯟꯗꯝ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯑꯁꯥꯝꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯤꯖꯣꯔꯥꯝꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯅꯤꯄꯨꯔꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯥꯒꯥꯂꯦꯟꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯑꯁꯤ ꯈꯪꯁꯣꯟ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯤ꯫ ꯀꯥꯒꯗꯧꯔꯤꯕ ꯁꯝꯕꯜ ꯑꯁꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯪꯗꯨꯅ ꯂꯥꯛꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯌꯧꯗꯅꯕꯒꯤꯗꯃꯛꯇ ꯈꯥꯕ ꯁꯝꯕꯜ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯔꯦꯖꯤꯁꯇꯦꯟꯁ ꯃꯨꯞꯃꯦꯟꯠ ꯂꯩꯕ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕꯁꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯍꯧ ꯑꯁꯤ ꯈꯛꯇꯗꯗꯤ ꯅꯠꯇꯦ, ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯤꯕ ꯏꯍꯧꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯁꯤꯅ ꯆꯞ ꯆꯥꯅ ꯂꯥꯛꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤꯁꯨ ꯌꯥꯎꯅ ꯄꯣꯏꯟꯠ ꯀꯌꯥ ꯑꯃ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯋꯥꯐꯝꯁꯤꯅ ꯍꯥꯟꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯗꯤꯃꯥꯟ ꯑꯗꯨꯒꯤ ꯇꯥꯕꯤꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯒꯦꯝ ꯄ꯭ꯂꯦ ꯑꯃ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯟꯊꯁꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯊꯨꯅꯁꯨ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅꯁꯨ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯗꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯔꯤꯚꯣꯛ ꯇꯧꯕꯁꯤꯅꯗꯤ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯥꯟꯊꯣꯛꯂꯝꯂꯒ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯂꯣꯝꯗ ꯍꯥꯟꯅ ꯆꯠꯂꯤꯕꯁꯤꯅ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯂꯥꯎꯈꯤꯕ ꯈꯣꯜꯂꯥꯎ ꯊꯝꯈꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯇꯥꯔꯒ ꯇꯧꯕꯤꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕ꯭ꯔꯥ? ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯐꯩꯁꯨ ꯍꯥꯏꯖꯔꯣꯏ, ꯐꯠꯇꯦꯁꯨ ꯍꯥꯏꯖꯔꯣꯏ, ꯅꯦꯁꯟ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯨꯞꯃꯦꯟꯠꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯇꯧꯅꯤ꯫ ꯃꯁꯤꯗꯤ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯖꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯐꯦꯛꯇꯤꯕꯅꯦꯁ ꯑꯁꯤ ꯀꯩꯁꯨ ꯂꯩꯔꯛꯂꯔꯣꯏ꯫
Matam aduda chauraba machine kaya ama pusillaktuna Manipurgi singnung manungda leiba resourcing asi kotpa suksoi soidana horakani. Matam adudani aikoina ngasi hingliba samas asida capitalismgi oiba mahau asi chapchana phangba ngamgadoribasi. Matam adu lakpa matamda state ki maikaidigi state asida leiriba miyosinggi maikaidigi mapu ama oibagi fangpham thongpa chathung adu resourcing adu lautorakpa matamda lauba ngamgadra natragana hundoklamb maru marang kharagidamakta aikoi masel onsinnaduna amuksu chiknaduna leigedoribra haiba wafam asini. Hauzi Manipur hairiba state asida leiriba resourcing asi matam amada India lengaki oina yamna chauraba famsing puduna leiramba miyosinggi maikaidigi makogi policy da lamdam asida leiriba resource asibu kothoknabagi plan ama leire haibasidi makoina phongdoktuna leiraba wafamni. Video sigi khutangdagi hauzi union government ki maikaidigi Indo Myanmar border fencing asi aduki matik yamna thawai taribasigi maram kharadang oirabasu khanglamlagani haina khanjai.